ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯗꯗꯤ ꯀꯔꯝꯅ ꯅꯛꯅ ꯂꯣꯏꯅꯅꯤꯡꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯅꯕ ꯐꯥꯎꯕ ꯍꯩꯅꯗꯕ ꯄꯣꯛꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕ ꯃꯍꯥꯛꯅ ꯂꯩꯆꯤꯜꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯆꯤꯟꯊꯣꯛꯀꯤ ꯑꯣꯏꯔꯗ꯭ꯔꯥ? ꯊꯃꯣꯏꯅꯨꯡꯗꯅ ꯀꯔꯤꯕꯨ ꯂꯩꯔꯤꯕ? ꯂꯩꯆꯤꯜ, ꯃꯈꯥꯗ ꯇꯥꯔꯤꯕ ꯐꯤ ꯑꯗꯣ ꯐꯠ ꯀꯨꯟꯀꯠꯂꯒ ꯑꯣꯏꯅ ꯌꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕꯗꯤ ꯅꯥꯀꯟ ꯑꯃꯗ ꯂꯩꯁꯤꯟꯈ꯭ꯔꯒ ꯇꯥꯋꯦꯜꯒꯤ ꯃꯍꯨꯠ ꯈꯣꯡꯒ꯭ꯔꯥꯎ ꯁꯠ-ꯁꯠ ꯁꯦꯠꯆꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯂꯩꯆꯤꯜꯗꯤ ꯃꯄꯥꯟꯗ ꯒꯝ-ꯒꯝ ꯆꯠꯈ꯭ꯔꯕꯅꯤ꯫ ꯉꯥꯟꯕꯁꯨ ꯊꯣꯛꯂꯛꯂꯒ ꯇꯣꯅꯥꯎꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯅꯥꯎꯁꯨ ꯅꯣꯡꯃꯤ ꯃꯈꯨꯠꯇꯨꯅ ꯂꯩꯆꯤꯜꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯊꯤꯜꯂꯤ꯫ ꯉꯥꯟꯕꯅ, "ꯇꯣꯅꯥꯎ, ꯅꯪꯁꯤꯗꯤ ꯇꯨꯃꯤꯟꯅ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯣ?" ꯀꯔꯤ ꯋꯥꯈꯜꯗꯩꯅꯣ ꯉꯥꯟꯕ ꯂꯩꯆꯤꯜꯕꯨ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯂꯒ, "ꯁꯥꯎꯔꯤꯔꯣ?" ꯂꯩꯆꯤꯜꯁꯨ ꯈꯨꯝꯗꯦ, ꯑꯃꯨꯛꯀꯁꯨ ꯍꯪꯖꯤꯜꯂꯤ, "ꯁꯥꯎꯔꯤꯔꯕ?" ꯂꯩꯆꯤꯜ ꯐꯠ ꯑꯣꯟꯊꯣꯛꯂꯛꯂꯒ, "ꯁꯥꯎꯗꯦ, ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯕꯒꯤ ꯊꯝꯐꯝ ꯊꯤꯕ ꯆꯠꯂꯤꯕ." ꯉꯥꯟꯕ ꯍꯥꯟꯅꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯛꯂꯛꯏ꯫ ꯂꯩꯆꯤꯜꯅ, "ꯑꯩ ꯆꯠꯂꯦ, ꯅꯣꯏꯗꯒ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯑꯔꯣꯏ ꯈꯪꯉꯕ?" "ꯑꯩꯅ ꯂꯥꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦ, ꯑꯩ ꯆꯠꯂꯦ, ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯨꯝ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯇꯅꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯒ ꯂꯣꯌꯥꯕꯨ ꯀꯧꯔꯛꯏ꯫ "ꯗꯗꯥ." ꯂꯣꯌꯥ ꯂꯦꯞꯇꯣꯞꯇ ꯀꯩ-ꯀꯩꯅꯣ ꯌꯦꯡꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯇꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯨꯀꯧꯒ ꯀꯧꯔꯛꯏꯀꯣ." ꯇꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯆꯥꯛ ꯍꯥꯕꯤꯔꯁꯤ." ꯂꯣꯌꯥ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯥꯝꯂꯛꯂꯒ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ "ꯅꯪ ꯄꯣꯊꯥꯔꯣ ꯍꯥꯏꯔꯒ." "ꯇꯥꯅꯤꯡꯗꯦꯕ, ꯀꯨꯏꯗ꯭ꯔꯤꯌꯦ." "ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕ." "ꯀꯩꯒꯤ?" "ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯕꯒꯤ." "ꯖꯦꯜꯗ ꯊꯝꯃꯨꯔꯣ?" "ꯑꯣ, ꯊꯝꯕꯤꯔꯣ, ꯀꯥꯏꯗꯤꯌꯦ. ꯍꯧꯖꯤꯛꯇꯤ ꯅꯆꯥꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝꯅꯦ ꯂꯩꯈ꯭ꯔꯒꯦ." "ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤꯗ. ꯑꯗꯨꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯑꯝꯇ ꯍꯥꯏꯔꯝꯃꯣꯕ." "ꯉꯥꯈ꯭ꯔꯥꯝꯃꯤꯌꯣ." ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯟꯗꯒꯤ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯇꯥꯕ꯭ꯔꯥ, ꯃꯣꯏ ꯃꯄꯥ? ꯆꯥꯛ ꯆꯥꯕꯤꯔꯁꯦ." "ꯑꯌꯥ, ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯂꯣꯏ ꯆꯨꯞꯊꯣꯛꯀꯦ ꯈꯪꯅꯤꯕ." ꯇꯅꯨ ꯃꯌꯥ ꯍꯤꯒꯠꯅꯔꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯂꯩꯆꯤꯜ ꯉꯥꯟꯕꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯜꯂꯒ ꯑꯁꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯃꯪꯂꯥꯟꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯄꯨꯂꯞ ꯐꯝꯃꯤ ꯀꯨꯏꯁꯤꯟꯗꯨꯅ꯫ ꯇꯅꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯎꯔꯛꯏ, "ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯁꯦꯡꯕ ꯐꯥꯎꯟꯗꯔ ꯉꯥꯟꯕ ꯑꯉꯣꯝ." ꯂꯩꯆꯤꯜ ꯉꯛꯅ ꯍꯧꯒꯠꯂꯒ, "ꯋꯥꯠ?" ꯇꯥꯏꯕꯪꯗ ꯐꯥꯎꯅ ꯂꯥꯎꯔꯛꯏ ꯋꯥꯍꯩ ꯑꯗꯨ꯫ ꯂꯩꯆꯤꯜ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯑꯁ, ꯀꯩꯅꯣꯍꯦ, ꯍꯌꯦꯡꯒꯤ ꯃꯤꯇꯤꯡꯁꯨ ꯌꯥꯎꯅ ꯍꯦꯛ ꯎꯏꯕ, ꯃꯪꯗ ꯎꯕ ꯐꯥꯎ ꯀꯤꯖꯩꯌꯦ, ꯁꯛꯂꯣꯟ ꯌꯥꯝꯕꯁꯤꯗꯤ." ꯂꯣꯌꯥꯅ, "ꯆꯦ, ꯇꯨꯝꯃꯕꯣ?" "ꯇꯨꯝꯗꯣꯏ ꯇꯧꯔꯤꯌꯦ, ꯀꯩꯗꯧꯔꯒꯦ?" "ꯆꯦꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯐꯝꯅꯣ?" ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯂꯣꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯒꯤ ꯍꯧꯅ ꯋꯥꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ, "ꯏꯆꯦ, ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯣ. ꯑꯃꯝꯕ ꯀꯥꯗ ꯂꯩꯔꯤꯕ ꯏꯃꯥꯁꯦ ꯑꯩꯒ ꯉꯥꯟꯕꯒꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯦ." ꯂꯩꯆꯤꯜ ꯊꯥꯖꯁꯤꯔꯥ ꯊꯥꯖꯔꯣꯏꯁꯤꯔꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ꯫ "ꯑꯗꯨꯗꯤ ꯅꯪꯒ ꯉꯥꯟꯕꯒ ꯄꯣꯛꯃꯤꯟꯅꯕ?" "ꯃꯥꯅꯤ ꯆꯦ." "ꯑꯍꯣꯏ, ꯑꯩ ꯌꯦꯡꯂꯒꯦ." ꯂꯣꯌꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯃꯃꯥꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯃꯥ ꯂꯩꯇꯥꯗ꯭ꯔꯦ, ꯆꯠꯂꯒ ꯍꯪꯂꯨꯁꯤꯔꯕꯨ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯐꯖꯅ ꯍꯪꯂꯒꯦ ꯈꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯃꯥꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯁ꯭ꯀꯨꯜꯒꯤꯗꯃꯛꯇ ꯊꯣꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯨ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯄꯨꯜꯂꯞ ꯄꯨꯜꯂꯤ꯫ ꯂꯩꯆꯤꯜ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯆꯪꯁꯤꯜꯂꯛꯂꯒ, "ꯄꯦꯔꯦꯟꯠꯁꯤꯡꯁꯨ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯂꯣꯏꯅ ꯁꯨꯔꯕꯅꯤꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯦ ꯍꯧꯔꯁꯤꯀꯣ. ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯑꯁꯤꯗ ꯄꯦꯟꯗꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯎ." ꯃꯤꯇꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯂꯥꯞꯇꯛꯅ ꯉꯥꯟꯕꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯏ꯫ ꯁꯣꯝꯗ ꯇꯅꯨꯁꯨ ꯂꯥꯛꯏ꯫ ꯇꯅꯨ ꯅꯥꯄꯤ ꯈꯔ ꯁꯣꯡꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯉꯤ ꯃꯤꯇꯤꯡ ꯑꯗꯨꯗ꯫ ꯃꯥ ꯉꯥꯟꯕꯒ ꯌꯨꯝꯗ ꯆꯠꯂꯨꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯁꯨꯝ ꯂꯦꯞꯄꯝꯕꯗꯒꯤ ꯃꯅꯤꯡꯗ ꯃꯈꯣꯜ ꯑꯃ ꯄꯤꯛꯇꯛꯅ ꯇꯥꯏ꯫ ꯇꯅꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯃꯥꯏ ꯀꯔꯤꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯆꯠꯊꯣꯛꯂꯒ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝ ꯃꯤꯇꯤꯡ ꯇꯧꯔꯛꯄꯗꯩ ꯈꯪꯍꯧꯗ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯏ꯫ ꯕꯣꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯄꯥꯟꯕ ꯁꯥꯇ꯭ꯔ, ꯄꯦꯔꯦꯟꯠꯁ, ꯑꯣꯖꯥ ꯐꯥꯎꯕ ꯌꯥꯎꯏ꯫ ꯂꯩꯆꯤꯜꯗꯤ ꯗꯥꯏꯔꯦꯛꯇꯤ ꯄꯥꯟꯗ꯭ꯔꯦ, ꯑꯗꯨꯕꯨ
ꯃꯅꯤꯅꯦ ꯃꯈꯣꯜꯅꯦ ꯂꯩꯆꯤꯜ ꯁ꯭ꯇꯦꯖꯇꯒꯤ ꯄꯥꯏꯊꯣꯛꯂꯒ ꯃꯈꯥꯗ ꯇꯥꯈꯤ꯫ ꯈꯔ ꯂꯥꯞꯅ ꯂꯦꯞꯄ ꯁꯦꯀꯨꯔꯤꯇꯤ ꯉꯥꯟꯕ ꯇꯅꯨ ꯃꯈꯣꯏꯗꯗꯤ ꯌꯧꯔꯛꯇꯦ꯫ ꯇꯅꯨ ꯃꯅꯥ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯉꯥꯟꯕ ꯄꯥꯈꯠꯅ ꯁꯦꯀꯨꯔꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯐꯣꯟ ꯌꯥꯝ ꯊꯨꯅ ꯇꯧ ꯍꯥꯏꯔꯝꯂꯒ ꯑꯁꯣꯛꯄ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜ ꯃꯃꯤꯠ ꯑꯗꯨ ꯃꯃꯤ ꯁꯦꯡꯗ ꯉꯥꯟꯕꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯇꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕ ꯂꯥꯡꯂꯦꯟꯕꯨ ꯀꯣꯟꯈꯠꯂꯒ ꯂꯥꯡꯂꯦꯟ ꯁꯦ ꯃꯤꯠ ꯄꯥꯡꯉꯨꯁꯦ꯫ ꯇꯅꯨ ꯂꯩꯆꯤꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯦ ꯉꯥꯟꯕ ꯂꯥꯡꯂꯦꯟꯕꯨ ꯄꯝꯃꯤ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯂꯒ ꯅꯈꯣꯏ ꯈꯔ ꯇꯧꯔꯣ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯈ꯭ꯔꯦ꯫ ꯇꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ꯫ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯂꯗꯨꯅ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯈꯤ꯫ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤ ꯅꯣꯡꯕꯥꯟ ꯇꯤꯚꯤꯗ ꯄꯥꯎ ꯌꯦꯡꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯄꯥꯎ ꯄꯥꯔꯤꯕ ꯃꯤ ꯑꯗꯨꯅ ꯄꯥꯔꯛꯏ ꯉꯁꯤ RK ꯃꯍꯩꯀꯣꯜꯒꯤ ꯄꯣꯛꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨꯅ ꯃꯤ 25ꯃꯨꯛ ꯁꯣꯛꯂꯦ ꯑꯗꯨꯒ ꯃꯤ 3 ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯕꯥꯟ ꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝꯕꯨꯡ ꯁꯤꯔꯤꯕꯁꯤꯡꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯌꯥꯎꯈꯤꯖꯥꯠꯂꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯣꯝꯗ ꯄꯥꯎ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯁꯥꯒꯠꯂꯛꯂꯦ꯫ ꯅꯨꯡꯁꯥ ꯌꯛ ꯂꯥꯎꯅ ꯁꯥꯕ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯅꯤ ꯂꯣꯌꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯇꯅꯨ ꯐꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯆꯤꯡ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯧꯔꯛꯏ꯫ ꯇꯅꯨꯁꯨ ꯉꯛꯅ ꯂꯣꯌꯥꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯂꯣꯌꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯧꯏ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯒ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯄꯨꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯏꯟꯁꯤꯜꯂꯤ꯫ ꯇꯅꯨ ꯃꯁꯥ ꯑꯗꯨ ꯈꯔꯒ ꯁꯣꯟꯕꯒ ꯃꯈꯥꯗ ꯇꯨꯈꯤ꯫ ꯇꯅꯨ ꯅꯣꯡꯈꯠꯂꯛꯂꯒ ꯌꯥꯝꯅ ꯉꯛꯄ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯂꯣꯌꯥ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨ ꯊꯤꯟꯖꯤꯜꯂꯒ ꯌꯦꯡꯍꯜꯂꯛꯏ ꯑꯗꯨꯒ ꯋꯥꯍꯪꯁꯨ ꯑꯣꯏꯕ ꯄꯥꯎꯈꯨꯝꯁꯨ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯊꯣꯏ ꯅꯪ ꯄꯦꯟꯗ꯭ꯔꯤꯕꯣ? ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯨꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯂꯕꯗꯤ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯕ? ꯇꯅꯨ ꯌꯥꯝ ꯄꯥꯈꯠꯅ ꯑꯩꯅ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦꯅ ꯀꯩ ꯂꯩꯒꯦꯅ ꯌꯦꯡꯂꯝꯕꯅꯦ꯫ ꯂꯣꯌꯥ ꯃꯄꯤ ꯃꯔꯥ ꯆꯦꯜꯂꯛꯏ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯌꯥꯔꯕꯁꯨ ꯏꯆꯦꯕꯨꯗꯤ ꯅꯪꯅ ꯁꯣꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝꯅ ꯂꯩꯅꯤꯡꯗꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ ꯍꯌꯦꯡꯃꯛ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯩ ꯄꯨꯔꯛꯀꯅꯤ꯫ ꯇꯅꯨ ꯊꯃꯣꯏꯗ ꯋꯥꯍꯩ ꯑꯗꯨꯅ ꯆꯛ ꯊꯤꯟꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯠꯇꯤꯌꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯪꯕꯨ ꯑꯁꯨꯝ ꯊꯥꯖꯗꯨꯅ ꯅꯪꯕꯨ ꯀꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯩꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯗ ꯆꯠꯈꯤꯕꯅ ꯌꯥꯝꯅ ꯐꯔꯅꯤ꯫ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯎꯠꯂꯛꯑꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯖꯦꯜꯗ ꯊꯝꯅꯤꯡꯂꯛꯀꯅꯤ꯫ ꯇꯅꯨ ꯍꯟꯗꯛꯇꯤ ꯄꯦꯟꯗꯅ ꯃꯆꯤꯟꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯁꯔꯪꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯅꯤꯡꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯃꯐꯝꯁꯤꯗꯗꯤ ꯅꯈꯣꯏꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥ ꯉꯥꯛꯇꯅ ꯂꯩꯒꯗꯕ ꯈꯪꯉꯕ? ꯑꯩ ꯆꯠꯈꯤꯅꯤ ꯉꯁꯤꯃꯛ ꯆꯠꯈꯤꯅꯤ꯫ ꯑꯩꯕꯨ ꯊꯤꯕꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯂꯣꯌꯥ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯏ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯇꯅꯨꯕꯨ ꯃꯈꯥꯗ ꯏꯟꯊꯈꯤ꯫ ꯇꯅꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯏ꯫ ꯔꯤꯅꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯥꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯤꯅꯥꯅ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ? ꯅꯪ ꯚꯥꯏꯔꯦꯠ ꯆꯠꯂꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯈꯥ ꯇꯥꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯑꯁꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅ ꯁꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯔꯒ ꯇꯅꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯇꯅꯨ ꯉꯁꯤꯗꯤ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯣ? ꯅꯋꯥ ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯣ? ꯍꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯇꯅꯨꯕꯨ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯅꯨꯅ ꯇꯥ ꯐꯥꯔꯒ ꯃꯥꯅ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯉꯛꯏꯕꯁꯦ ꯅꯪ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯅꯪꯕꯨ 이ꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯉꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯆꯥ ꯑꯃꯅ ꯃꯥꯕꯨ ꯄꯣꯛꯄꯤꯔꯝꯕꯤ ꯃꯃꯥꯕꯨ ꯍꯥꯠꯄ ꯉꯝꯗꯣꯔꯤꯕ? ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯩ ꯀꯅꯥ ꯃꯥꯟꯒꯦ? ꯔꯤꯅꯥ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯅꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯍꯥꯠꯅꯕ ꯂꯥꯛꯄ 이ꯈꯨꯠꯁꯤꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯄꯥꯒꯤ ꯂꯃꯟ ꯑꯣꯏꯅ
Nachana, khupaksinna namaiduda thajarabani. Rina saugalakidre, tapna. Bema, Tanusri, aigi bema, nangi bemadi, nafamdagi sikrabani. Rina Tanubu konsillaga kablai. Ay yamna lankre bema, ay lale. Sel na nungayan ba yaramdre, napana ay bulo na tawkiba. Hausiktada, ay mingam lagtre. Mani, manidi, sani sa. Tanu mamabu into aga. Nangi wada, ay nitazaramgani kanbra. Karam nasu, hajagani. Pataba chama chama na marol oida, tondo na kukraba nangbu. Ipabu, nakutmag na hatlaga, ay buso na nga daptaw bikiba na tra. Ningsing lae, adungay tawdok ado, ngan hoy purnima na yokraba matung, numinini humnigi matungda, pujabu manina hena tatiba tawbiba haurai. Puzana, may pabong, chaksarasi. Kumlamo. Ngay ko, toybigalo yagadi. Ngasido, may tamogi marup chandro hoyda chatkibani, inyay sakiga. Lage. Manina chaksabadu sanglaga, pujana lay, aduga tapna hairai. Pulap samin na basi, pangkidaba kuire ko. Mani wangangi tawbaga, kola malai. Puza, phone aduda yenglai. Adubu tumina laikre, aduga nungaitana. Yambung, nang naibusu lopiraga, asumanya tawbase, ayam nungaitiye. Atamamada, nungu nungsidrabasu, ay nangbudi, nungsiba phawraklabani. Adama sumanya tawdeweradi, aybu karigi phabiramino. Mani wangangda, magi nupigi mamangda, adum phone ado paikhatli. Hello. Rina, nang thabak to pangthokpa ngamlaroidra. Puza ngasidi pendabado henmanlakpana, phone ado takmuli, aduga mano oina chairai. Matam amagi nungsibi itadoni ko nangse. Nangmo na yung palabani, nasa phawba yawrabani. Paza-pazana laygidi haidadana, migi nupasida amu, ansinbira ise kaygino, namaydo khara ikay kango. Mani magi nupidagi phone ado mulaga kaktatli, aduga puzaba masamadu paiduna mogi kada chingduna pusilaklaga, thong ado lonsinki. Mani, peti ado saturaklaga, puzabu kantarai. Mi usittaba, nang asidi haladabani. Puza ngasidi, magi nupabu. Makut kharadi halagi khankre. Peti ado faraga manidagi mulli, aduga laktana makhada langthatli. Aise, saro, sallo, nang napuning matamda puba, nang na apamba pumba pangthupamlo. Ay gisuga sidi, chap chapi haktan gani. Nang hakyam na pambay waro. Law, hakpige law ni. Haraga pujabu, masamaduda amuk chinglaga. Waladuda puzagi makok ada thomzile. Shala. Puza, masana masabu ngakthok chanaba, nakanda layriba, mani na hijarambagi layramba thanga do paikatlaga, manigi makuta lelai. Kangaba, nang chanchilakano. Nupi, nang yam thuna thamoba. Aina nang pharise, aina nang nungsibagi natro. Ay kem tawareba, se, yareba. Nang changsilakano, ay nang kijaye. Mani tapna changsilaklaga, puzagi thanga do munli, aduga khanghaude. Puzagi mangaksamda yankiba, puza, nganglamba walchap lekhi, laymaida, ikenglakta thawa yawdraba hakjang oina takre. Mani pakhatna, nupi, seba, mipango. Ay nang manungsiyeba, se, mipango. Phone ado amuk lakthoklaga, nangbanda tawi. Nangban, ay, mi hatlini. Mi hatpabu, kaino da yambung, ahana su hatlidudi. Manade ba, ahana giduga, sidi natay manine. Nangban kangpre kangi. Aha, kori, itay mabo. Ay laki thamo, whisper su pura ura. Pura no, sachalaw. Ay tokpang kangdrene. Phone ado thamnakibaga, puzabu kolaga amuk kapi. Ay nakwaidaги nungsiba, singi maraktasu, nang shomani, nang buhogalo. Miko fade, nang banyam to na yoksalai. Karim tawdaba saduna, security do on silaklaga. Tamo yambung laikibro. Laikibani. Oh, haiduna manungda lemna changlai. Manigi ka hek yobaga, yambung. Thongang do ay lai. Mani, thonga do hangdorai. Nang banamit to ishili, as. Thonga do amuk lan silaga.
ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯌꯥꯝꯕꯨꯡ? ꯃꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩ ꯊꯧꯗꯣꯛ ꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯅꯣꯡꯃꯥꯟꯁꯨ ꯃꯀꯣꯛ ꯊꯣꯛꯇ꯭ꯔꯦ꯫ ꯁꯤ ꯀꯃꯥꯏ ꯂꯧꯁꯤꯟꯗꯣꯏꯅꯣ? ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯅꯣꯡꯕꯥꯟꯅ ꯌꯥꯝꯕꯨꯡ ꯖꯦꯜꯗ ꯆꯪꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯇꯟꯖꯥ ꯑꯗꯨ ꯆꯥꯅ ꯔꯤꯅꯥ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯅꯤꯁꯨ ꯄꯥꯏꯔꯒ ꯅꯪꯅ ꯄꯥꯝꯕ ꯂꯣꯏꯅ ꯑꯩ ꯄꯥꯡꯊꯣꯛꯑꯦ꯫ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯖꯦꯜꯗ ꯆꯪꯈꯤꯗꯣꯔꯤꯕꯣ? ꯃꯌꯥꯝ ꯑꯗꯨꯒꯤ ꯔꯤꯅꯥ ꯐꯠꯇꯕꯁꯤꯡ ꯌꯥꯝꯅ ꯍꯩꯕꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯌꯥꯝꯕꯨꯡ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯑꯩꯒꯤ ꯌꯨꯝꯗ ꯌꯧꯍꯟꯕꯤꯔꯛꯑꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯅꯤꯗ꯫ ꯅꯣꯡꯕꯥꯟꯅ ꯑꯣꯏꯅ ꯄꯥꯏꯔꯒ ꯏꯇꯩꯃ ꯑꯣꯏꯗꯣꯏꯕꯤ? ꯔꯤꯅꯥ ꯅꯣꯛꯃꯤ ꯏꯇꯩꯃ ꯑꯗꯨꯝ ꯀꯧꯋꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯃꯇꯧ ꯀꯔꯝꯅ ꯏꯇꯩꯃꯅ ꯁꯣꯜꯕ ꯇꯧꯗꯣꯏꯕ? ꯌꯦꯡꯉꯣ ꯀꯩꯗꯧꯔꯒꯦ, ꯅꯇꯩꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯄꯨꯡ 10 ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯦꯛ ꯊꯤꯜꯂꯛꯄ ꯉꯝꯂꯕ ꯌꯥꯔꯦ, ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯗꯤ꯫ ꯌꯧꯍꯟꯖꯔꯛꯀꯦ ꯑꯩ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦꯀꯣ꯫ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤꯕꯒ ꯅꯣꯡꯕꯥꯟ ꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯗꯤ ꯌꯥꯝꯕꯨꯡꯒꯤ ꯀꯥꯗ ꯂꯣꯠꯂꯒ ꯊꯝꯃꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ꯫ ꯍꯣꯔꯦꯟ ꯊꯤꯟꯕꯩꯗꯨꯗꯤ ꯑꯩꯒ ꯋꯤꯁꯄꯔꯒ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯅ ꯃꯄꯥꯟꯗꯩ ꯄꯨꯊꯣꯔꯛꯄꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄꯨꯊꯣꯛꯑꯒ ꯐꯠꯇꯕ ꯁꯥꯔꯣ꯫ ꯅꯣꯡꯕꯥꯟꯅ ꯑꯩ ꯒꯥꯔꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯝꯇ ꯊꯧꯖꯤꯜꯂꯛꯀꯦ꯫ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯃꯅꯤꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯕꯥꯟ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗ ꯔꯤꯅꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯅꯨꯅ ꯃꯃꯥ, ꯑꯩ ꯕꯕꯥꯒ ꯆꯥꯒꯦ꯫ ꯅꯊꯟꯇ ꯇꯨꯃꯤꯟꯅ ꯆꯥꯎꯀꯣ꯫ ꯇꯜꯂꯦ, ꯑꯩ ꯕꯕꯥꯒ ꯆꯥꯅꯤ꯫ ꯔꯤꯅꯥ ꯃꯆꯥꯕꯨ ꯃꯅꯥꯡꯒꯟ ꯑꯗꯨꯗ ꯗꯨꯞ ꯍꯥꯏꯅ ꯊꯥꯏ꯫ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ? ꯀꯦꯟꯗ꯭ꯔꯅ ꯀꯩꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤꯗ ꯐꯨꯕꯤꯔꯤꯗꯨꯕꯨ? ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝ ꯆꯥꯕꯤꯔꯣꯕ꯫ ꯀꯦꯟꯗ꯭ꯔ ꯅꯣꯡꯃꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯅꯨ ꯆꯍꯤ 8 ꯈꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯆꯥꯔꯝꯕꯗꯒꯤ ꯀꯦꯟꯗ꯭ꯔ ꯀꯩꯅꯣꯝ ꯇꯧꯔꯛꯂꯦ꯫ ꯀꯦꯟꯗ꯭ꯔꯅ ꯅꯨꯄꯤ, ꯈꯅꯥꯎꯁꯤ ꯏꯐꯨꯟ ꯐꯨꯡꯒꯠꯂꯛꯏꯅꯦ꯫ ꯏꯁꯤꯡꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯔꯤꯅꯥ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯛꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯌꯥꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯀꯦꯟꯗ꯭ꯔ ꯐꯝꯃꯝꯕꯗꯒꯤ ꯃꯈꯥꯗ ꯕꯣꯝ ꯇꯨꯈ꯭ꯔꯦ꯫ ꯃꯌꯥꯗꯒꯤ ꯇꯤꯟꯕꯣꯡꯁꯨ ꯑꯣꯔꯛꯏ꯫ ꯇꯅꯨꯅ ꯃꯃꯥ, ꯕꯕꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ, ꯏꯁꯤꯡꯗꯣ ꯁꯠ ꯄꯨꯔꯛꯑꯣ꯫ ꯔꯤꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯀꯩꯒꯤꯅꯣ? ꯕꯕꯥꯁꯤ ꯇꯨꯃꯤꯟꯅ ꯂꯩꯌꯣ꯫ ꯅꯪ ꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯥ? ꯍꯥ? ꯅꯪ ꯑꯩ ꯀꯤꯗꯕ꯭ꯔꯣ? ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ꯫ ꯃꯤꯁꯤꯡꯅꯅꯦ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ꯫ ꯅꯕꯣꯛꯇꯣ ꯏꯃꯥ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯍꯥꯏꯔꯒ ꯇꯅꯨꯕꯨ ꯃꯅꯤꯡꯗ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ꯫ ꯇꯅꯨ ꯀꯞꯂꯒ ꯑꯩ ꯃꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯣ? ꯃꯃꯥ, ꯅꯪꯅ ꯍꯥꯠꯂꯤꯔꯥ ꯄꯥꯕꯨꯡꯁꯦ? ꯔꯤꯅꯥ ꯁꯦꯟꯗꯜ ꯑꯗꯨ ꯃꯆꯥꯗꯨꯗ ꯐꯗꯠ ꯀꯜꯂꯤ꯫ ꯅꯪ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ? ꯍꯥ? ꯇꯅꯨ ꯀꯞꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯔꯤꯅꯥ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯏꯃꯥ. ꯃꯃꯥ ꯑꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯔꯤꯅꯥ ꯐꯔꯦ ꯈꯜꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯅꯤ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯣꯡꯕꯥꯟꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯔꯤꯅꯥ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯣꯡꯕꯥꯟꯒ ꯋꯤꯁꯄꯔꯒ ꯇꯧꯔꯒ ꯄꯨꯖꯥꯕꯨ ꯊꯥꯡꯇꯣꯔꯛꯏ꯫ ꯔꯤꯅꯥꯅ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯣ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯝꯃꯣ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯄꯨꯖꯥꯕꯨ ꯃꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯖꯅ ꯍꯤꯞꯍꯜꯂꯦ꯫ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯕꯨꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯒ ꯃꯥꯅ ꯃꯈꯥꯗ ꯍꯤꯞꯍꯜꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯑꯃ ꯄꯥꯏꯍꯜꯂꯒ ꯔꯤꯅꯥ ꯎꯄꯨꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ ꯊꯥꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯈꯥꯗ ꯂꯣꯏꯅ ꯁꯦꯒꯥꯏꯔꯒ ꯊꯥꯗꯩ꯫ ꯔꯤꯅꯥ ꯅꯣꯡꯕꯥꯟ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯠꯂꯣ ꯅꯣꯏ꯫ ꯍꯣꯏ ꯏꯇꯩꯃ, ꯄꯥꯎ ꯐꯖꯍꯟꯁꯤꯀꯣ꯫ ꯑꯩ ꯇꯧꯒꯦ, ꯆꯠꯂꯣꯀꯣ꯫ ꯅꯣꯡꯕꯥꯟ ꯍꯣꯏ ꯆꯠꯈꯤꯕꯒ ꯔꯤꯅꯥ ꯉꯥꯏꯍꯥꯛ ꯂꯩꯁꯤꯟꯅꯔꯝꯂꯒ ꯃꯅꯦꯝꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥ. ꯃꯅꯦꯝ ꯑꯗꯨ ꯀꯩꯗꯧꯔꯦ ꯃꯧ? ꯇꯥꯃꯣꯗꯣ ꯑꯩꯈꯣꯏ ꯀꯥꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯗꯨꯀꯥꯟ ꯆꯠꯂꯨꯕꯗ ꯏꯃꯥꯕꯨ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯕꯣ? ꯉꯥꯏꯈꯣꯅꯦ, ꯀꯩꯗꯧꯔꯒꯦꯕ? ꯂꯥꯛꯑꯣ ꯏꯃꯥ,
ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯔꯤꯅꯥ ꯂꯥꯎꯔꯒ ꯀꯞꯁꯤꯟꯅꯩ꯫ "ꯑꯣꯏ ꯄꯥꯕꯨꯡ!" ꯃꯅꯦꯝ ꯑꯗꯨꯁꯨ "ꯏꯕꯨꯡꯉꯣ! ꯏꯕꯨꯡꯉꯣ!" ꯔꯤꯅꯥ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ "ꯂꯩꯀꯥꯏ ꯂꯩꯀꯥꯏ! ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯔꯝꯗ꯭ꯔꯦ! ꯅꯣꯏꯕꯨ ꯑꯝꯇ ꯂꯥꯛꯑꯣ!" ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯌꯥꯎꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯅꯔꯦ꯫ ꯍꯪꯈꯤ ꯋꯥꯍꯪ ꯀꯌꯥ꯫ ꯔꯤꯅꯥꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯀꯣꯏꯅꯔꯛꯏ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯗꯒꯤ ꯉꯁꯤ ꯃꯥꯅ ꯎꯈꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯨꯡꯇꯝꯗ ꯇꯝꯁꯤꯜꯂꯦ꯫ ꯄꯨꯖꯥꯒꯤ ꯀꯦꯁ ꯀꯅꯥꯗ ꯄꯥꯅꯤ? ꯀꯦꯟꯗ꯭ꯔꯗ ꯇꯥꯕꯅꯤ꯫ ꯀꯦꯟꯗ꯭ꯔꯁꯨ ꯃꯁꯥꯅ ꯁꯤꯖꯔꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯀꯦꯁ ꯑꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯔꯤꯅꯥ ꯑꯅꯤꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤ꯫ ꯃꯥꯅ ꯑꯦꯇ꯭ꯔꯤꯜ ꯑꯃꯁꯨꯡ ꯂꯌꯥꯕꯨꯗꯤ ꯂꯨꯅ ꯇꯧꯈꯤꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯨ ꯑꯣꯟꯈ꯭ꯔꯦ꯫ ꯑꯄꯣꯛꯄꯤ ꯃꯆꯥꯗꯤ ꯅꯨꯡꯁꯤꯕ ꯈꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯅꯨꯁꯨ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯔꯅꯤꯃꯥꯅ ꯁꯣꯄꯤꯡ ꯆꯠꯄꯗ ꯊꯦꯡꯅꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯇꯅꯨꯕꯨ ꯃꯆꯥꯁꯪꯅ ꯌꯣꯛꯄꯤꯈꯤ꯫ ꯄ꯭ꯔꯖꯦꯟꯗ ꯇꯅꯨꯅ "ꯏꯃꯥ, ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯑꯦꯁꯤꯜꯕꯨ ꯀꯜꯂꯔꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯆꯥ ꯑꯌꯣꯛꯄꯕꯨ ꯀꯟꯖꯔꯨꯔꯣ꯫ ꯑꯩ ꯂꯣꯌꯥꯒꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯔꯅꯤ." ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯁꯣꯟꯈꯤ꯫ "ꯑꯩ ꯏꯃꯥ ꯃꯦꯝꯆꯥꯕꯨꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯗꯤ ꯎꯅꯔꯝꯈꯤꯅꯤ." ꯔꯤꯅꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ ꯄꯥꯈꯠꯅ ꯂꯩꯔꯤ꯫ ꯗꯣꯛꯇꯔ ꯑꯃꯅ "ꯂꯩꯆꯤꯠꯁꯦ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯔꯦ, ꯑꯗꯣ ꯀꯩꯗꯧꯔꯒꯦ?" ꯂꯣꯌꯥꯁꯨ ꯄꯥꯈꯠꯅ "ꯆꯦ ꯀꯩꯗꯧꯔꯒꯦ?" ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯞꯅ "ꯃꯥꯒꯤ ꯇꯥꯕꯒꯤ ꯁꯛꯇꯤꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯔꯤ,